Ngasi gi wari sidi kogi mingse habiri Irfan ko mahaki punsi gi oiba wari ni ai myam da kitang share tawjarake. Irfan se ma se karamba jati no haibaje ma masana tasingna khangde magi mamana kanano adai mapana kanano ma se khangde mabu kitang gyan tarakpa ko mana kitang chawrakpa gyan tarakpa matamna ma se Muslim imung amadagi chawri mabu macha chakna yokpirakpa matai mnaw se macha yaujadaba oibajani ma se yam nushina luna tawbiri magi mathakta nupi amasu yokaga leirame haiba tu magi di mache tare mache sidi Nepali ni madi mayum pankre. Irfana hojik se mana suge na surabada chahi se kunmathoi khakta ngairi hai yamna angang oiri ko mabu yokpira iba ko mama mapasina ma se atokimati yam satina luna tawi mana chahi ahum mari musurakpa kansida ma se chingnabe aba wahi se mapan hek haiba mapana kamaina haige haiba kansida mina nangonda nangse kanagi machano na hanga adine nangse minu thongi tilipati da leiba dukan phamba marubido adugi machani hayona yam toina hairamme mapana su ko mingonda phagi ni khangde amani khangde sum haiphet haiba matamda turenda tawtharakpani adege ine nushidana yokpani khotpani kan mingonda hai matamda phagi orambe ama orambe do mana di dum pungning da lumna khanjanmado wakhanda di ai se mogi machana tabra kan he khanmado siguma madi phaugi mana chahi mari ko mari shurpa size da ma se like tamba hawe ada nongma hai tare ne nongma itha thajadana moida kogi pa mama gi ko mari mata oiba mani amaga imaton amaga la numidang ko numidang lakpasta nga ga thongi hai chak chaba loira kanda moise pan chaba thoe haiba ko moi mapa se dukan di phammi duga dukan phamaga pan di yon da bajani adudagi moise atopo phamada chatpa kansida pan chaba se loira kanda halakpa kasta sum wari watai sanadana phamduna khotana tawri kansa ma se gari na thombirami hai ko Irfan se sidagi ma se yam satina soe gari thori miduna ma se sire kainaga hundu amhai masa se karimta lokhatpa yadraba yam thina soi hai ma koktai kaidegi loinama mana gyan khara khara lakwa matamda porongpat hospital sida ma se leirame matamduda mabu layeng biriba doctor mami se ibetombi hai ai samakti khangja haudre si se ko akusham angang oiba male sumkasta mana chahi mari mukta sudangai de ko judum angang oiramni mana khara khara yam ka hena chatpadi ngamda prak so abanina kaimta lengba khopase prak tingam da khar khar pharakpa si matung dagi ma se Guwahati da muk puraga chale Guwahati da layang ba ko Guwahati da layang ba se hospital se matam du da ama khap na try ani humuk yeng hai mai se downtown adagi bentala ga ne ko se ma se layang ba mata ma se samta tingi de hai yam phai ko lang ba kan daga pesa kam to ting da base tuga akhoi gi mama sin ma khonga kolaga ma yokpi ba mama sin ma khonga kolaga haija ba kasta domaina ga tor e haye steki ma se lari ma khatam dare ko na ba khar khar phar pa kan sida ma se kg ka re si matam sta kg ka ba dagi laik ti kya phaba oide ma se ma kok se sai gi soki ni khangde amana ni khangde kitang kaugan ba di kokse kitang phaba watpa phagan ba khokam ba se monda yam tawe sidagi mana class 2 karak padagi ko magi yokpirak pa mama se sigi macha nupa ma po ba male ase ma macha sisi na monda madrasa hai madrasa tamse na kanat ta e hai madrasa hai ba lon se ai khangjade muslim isi naw singa khangbi ba yaroga di comment ta thambiramo sise tamse takpadagi ma se matam du tamdi tamning da ba saigi kok tu na khara phaba ko podi ma se tamning da bo ta sena ma se matam da tamning de haye dagi tamdi tame ko manaw pa na haiba dagi stegi ma se amu ko tilipati school sida amu kahare ste mu class 1 kare ko adagi mu ma se madrasa da mu tamme tambadagi adagi ma se 2020 da ko madrasa dagi khugi mama na ba amaga moyani se tumina chenthore hai chenthora ba matungda ma se khairamban bazar do sida muslim hotel amada hotel bol muslim hotel da ko ma se hotel boy oina amu leire hotel maming du di haijera aroige hai sigi matam sida mama se 2018 da ma bu yokpirak pa mama se ma se tabang pan thadokre hai bu ko
Sidagi ko Irfan se mangkhre na ma se koiti thinare koiti thibe aba thinare matam se mapa se lilong dagi khogi mama atombi ama thiraba matamni mapa se si matam da paisa paikhalak pa haitarane paisa khra dum paikhalak pa misak oire mapa se na suma bu yam koiti thibadam puning changna thibirak pa haitarane sidagi yaripo ko police station da mase mangkhre khokre kana pau pi dana khotana tawe da somna kamai tawge da magi khoi bairan chekhiba haitarane mase mangre khotkre na ko degi magi photo ga se singthokna khotana tawraga overbridge adagi nupi kaithen ko ima kaithen leidana se mai photo se thelame si ubada mase changjalaga ko matanda kari khanmano di khangde duga angang oibagira kari gi no magi photo si ubasta mana segai dana khotana tawe haiba mana nongmas dagi khogi hapta aina lam ama leidana sisi kamai tawrige kaina mase yengba lakpa kansida mase mi kharna fare adudagi yumda suko pau pigre mase stegi mapana mase yaripo ko police station da chalaga magi sagi FIR palle haye FIR se cancel tawba chatpa jani da police tula so yam luna tawe hai hadi wa hangba khotpa tawbada ma de aseng mo loin haidokpa jani aseng mo do hairpade o siduna ko mo le payang khai ga pire haye nusidana wa chuma ngakta ngange kainaga sumaina ma se yumda muk leire duga magi yamna nungaiba harauba matang haigadi nongma chise corona matamne bako corona matam ursu koi masu mamana ba mai amga pundana khotana chaba thakpaga yam tawgi haye sisna magi adum nungai jaba matam do oigi haiba ado Irfan na hujik pamba se magi mama mapa aseng base kanano na mase khungul liba pame haye maga leminaramba machi dusu ko mayum pan khrabani na mama tomtani hujik ngai haurise magi ni haibada hujise kanamta leitre haye mama tomise lakhibadagi mapa se wakhal on khabra karino adumadi aina khangdreba ko ada Irfan nangna palaktabani na Irfan gini haibada hujikse kanamta leite do mana ko tasengna mase migi mateng lawduna khotana adum hingsabado yam sengna hairabada Irfan hujik pamise mana ima haina kaubya ba mi amatang phangadi na mase khanjai magi apenba oreni haye mabu yokpi bako magi ima baba hai tarne sinadi magi yum hingol se phajana thambirame haye aduna di kaidawnani ko mana khanjarise magi punsi se nungaiba kya phangakte hai ko Irfan se awabatana dum mayoknar e haye aduna Irfan se yamna nungaina ingna chikna leibado pame haye mana singida thambirakpada ko Irfan se madi pukse yam chawe haye phaye Irfan ko pukse yam chawbadi duki matik phai aduga Irfan se mase kanano khopano kaina mana sum mugi mari mata da hangjabada ko mase karimta khangma ngamdraba nangse adu dagi ni aduga si jati ni khopani habase karimta khangde haye moyo thokpa ama ekta dum khumbire haiba ko sini ngasigi Irfan gi wari se mana thambirapa wari ni yam nungaite ko Irfan tasengna ima kauba yaba ama phangati kaina khanjabase ima se dukimatik maru oi do isorgi nungdam haibaduni tungtaba nanggi punsida nungaya phabu oyo nako aigi side tagi thamjari